Medeng tabiriba pumnamagpu Gorbachev-na ahanmagtada taramna oksari. Ngasisu anauba nongmaijing numit ama lakpaga loinana mayamna hangbirakhiba wangsing amadi ibirakpa commentsing goba video du pudun lakchari. Ngasigi video asibu miyeng tabiriba singna video asibu like tawsanbiramo amadi share tawbiramo. Video asi matang asida haujarage. Video asibu loiba phawutang miyeng tab. Ngasi ahanbada lokachariba comment asidi Kabir Khan na tawbirakni bro. Realme 10 series and Redmi Note 12 series karam kanda launch tawgani. Hairiba domna hangbiraiba phone series ani hajaba ta Realme 10 series amasung Redmi Note 12 series hairiba si yamna thuna soidana maki India da launch tawragdaba phone sing ngaktani hairiba phone sing asi karamba matamda chapchana launch tawgadage haibadi hujik fawba asengba paw ama tab phangjadri adubu hairiba phone sing asi gi renders amasung koi teaser na sing badi ko phangtibana maram oirga phone sing asi yamna tubu matamda chali tha asida fawbada urba yai amasung launch tawrba yai hana dum comment asi ge pawkum bizari Mathangda lokhachariba comment asina Bines na tobirakni bro iPhone 12 se leiba yaba phone oibra hujiki matamda hoi adumna haibireiba iPhone 12 haribasi hujiki matamda offer ga loinena yamna maksu ahongma malda phangliba haiba tari hujik fawgi matamda lupa 80 gi makhada offer sing yaurga leiba ya phangliba phone amasu oiri haiba phone asi aduki matik faba Apple gi A14 bionic chip loinena haiba phone asi camera gi damakta su yamna faba phone ama oibana maram oirga hujiki matamda leiba yaba phone ama oiri haina adumi comment asi gi papumsu bizari Mathangda lokhachariba comment asina Shahid Bogi mayum hain ibirame bro 12,000 gi makhada leiba overall khwaidagi faba phone amta haibiro adomna haibiraiba lupa lising 30 thoi fawgi manungda leiba khwaidagi faba overall da faba phone haijo haiba taragadi ngasi fawgi date ta hojik fawgi matamda leiba phone sing asida Samsung gi Galaxy F23 haiba phone ase duki matik faba phone ama oi haiba phone asida yauriba Snapdragon 750 haiba processor ase lupa lising 35 gi makhada atopa phone amata da ubu phangoi processor ama afaba phone ama su oiri loinana haiba phone ase camera gi damakta su afaba phone amani adubu phone asi leiba matamda phone asi gi box da camera charger di yauru oi haiba simatangi ningsing view haina adom da suggest tawjari mathangda lokhachariba comment asina langlen chanuna tawbirakpani bro Realme 9 Pro Plus 5G aduga Samsung M53 5G ga karambana hena sinaba nungai gani haiba ani sekhenaba amukta haibiu adomna hangbiraiba phone ani asi lupa lising kun makhada usiki matamda yamna ma phaba phone ngaktani adubu haiba phone ani sigi sukna gi khenaba haibu Realme 9 Pro Plus tana MediaTek Dimensity 920 processor aduga Samsung gi M53 haiba phone asida MediaTek Dimensity gi 900 ki processor yawbada maram oirga processor ki matangda khajiktang Realme ne henba taragasu camera da user experience da natragana atopa topa features ke ada yengu matamda soidana maki Samsung gi haiba phone asina hena phaba oibana maram oirga phone ani asigi manungda domna ama leina bagi damak tieng biram bataragadi Samsung M53 haiba phone asi leiba yaba phaba phone amani haina dom gi comment asigi pawsu bizari mathangda lokhachariba comment asina Napoleon Lightstrom na tawbirakpani China phone ban loina tawi haiba natti China gi phone lupa 35 lupa 35 phone gi manungda leiba phone ngai ban tawni haikibani adomna haibiraiba rumor oina tabiriba paw asi lupa 35 dagina kun pawgi makhada bu oiba taragasu China gi phone sing ban tawrgani haiba rumor asi yamna kanna marang kaina tana kiba paw amasu oiki maram asina mayam puna magna yamna chingnabaga loinana thingtragadana haina pakhatna ruba adugumba wafam amadi oikibani adubu haiba lupa 35 natragana kun pawgi manungda leiba phone sing asi hingbagi wafam leite haiba si India government gi maikai de kisu sengdokkiba amasu hongdokkiba leirabani maram aduna China gi phone sing hingbagi wafam leite haiduna su adongi kamena asi bizari mathangda lokhachariba comment asina da abungna tobirakpani bro Chinese phone sing under 20k fawgi price ta leiba phone sing tinglagani haiba maram karigino reply gi damakta next sunday ngai charamge mamangi comment da su lokhachakriba hojik fawgi oina di Chinese ki phone sing tingani haibagi wafam asi thojokpa leite bai India government ki maikai de gisu masi thingloi amasu masi gi matangda thojokpa khanaba leite haiduna India gi spokesperson amana su sengdokki su leirabani loinana haiba asi tinglagi mahutta India gi company sing Micromax kumba Labha gumba company sing da afaba makhalgi budget range ta leiba lupa 10 da ina tawang phawgi range ta no makhalgi phone sing thoknaba company gi maikai de gi subsidy piduna company sing asu wi hingalanba loinana made in India gi oiba production thoknaba amasung Chinese ki phone sing asina su karigumba phone sing asi saba taraga su India da saba loinana India gi mapan export tognabagi damakta policy packet nabagi government na phongdokibadi leibana maram oirga hojik fawgi oina di India da Chinese ki mobile sing thingbagi wafam leite haiduna su adongi comment asi pawkumsu bizari mathangda lokhachariba comment asina Wahidur Rahman na tawbirakpani bro Redmi Note 10T 5G ka 11T ani se sinabada long lasting oigadra oiroidra waragadi under 15A da Samsung natragana
नत्तबा 5G फोन अमता सजेस्ट तौबिरो ngasi numit nini humni da leige khalli adomna hangbiraiba ahanbada hangbiraiba Redmi Note 10T amasung 11T anigi matang asida haijaba taragadi 11T hairiba phone asina anobu su oiba amasung hairiba phone asida yawla processor dasu natragana camera gi matang da atopa features kya dasu upgrade oiba phone oibana maram oirga soidana maki sinaba matamda 11T hairiba phone asisu long lasting oiba phaba phone amadi oigani loina namakata na hangbiraiba lupa lising 35 fawgi manungda leiba Samsung nattaba phone haiba taragadi hauji fawbugi oina di lupa lising 35 gi makata mamang dasu aina suggest tawjakiba ekoigi Samsung gi F23 hairiba aduki matik faba phone di oiri adubo adomna hairiba phone asi nattaba Samsung hairiba brand asi pamdabana maram oirga haijo haiba taragadi akoigi Motorola gi G62 hairiba phone asida yawriba Snapdragon 695 as afaba 5G support over phone amasu oibana maram oirga hairiba phone asi yengbinabagi damakta adomda suggest tawjari mathangda lokhochariba comment asina lesemba puyamna tobirakpani Samsung gi maramda khara haibio phone phanayam paire adubu Samsung hek leira pairuba phone ga pasadu ka chana daba dumain hekta towi adomna haibire ibasi yamna mukchumba wafam amani haijaba tare asidagi na matam khagi mamangda Samsung hairiba company asina launch tawtuba phone sing asi specification ni matangda camera da loina makta fawa tare su processor da Exynos ki oba processor sina bana maram oirga akoi performance ki mathangda kitang nungai taba amasung game chingba sanaba matamda hiting issue leiba amasung fajana sanaba yadaba problem kaya mamang ta thena ki adubo hoji anoba launch tawriba Samsung gi phone sing dadi samna haijarabada Samsung Galaxy F23 M53 na chingba phone sing yauriba processor sing asi MediaTek amasung Snapdragon gi processor oibana hairiba problem sing asi hojiki oina di leitre amasung fare haina thamjage loinana hairiba sing asi mamang chatta thengna kiba problem sing ni haina thamjaga loinana adongi comment asi ki paupun su bijari ngasi aroibada lokhachariba comment asidi chongba sarang themna tobirakpa comment ne ningol chakobuna lakpada channel asibu hena mapung phar marai pharakpa hena chokhalakpa oirasunu haiba yai pa paujil bijari ado marup iPhone 13 amasung Samsung Galaxy S22 Ultra S23 Ultra haiba phone ani se sangdam na ba yagadra amta haibiro Samsung asisu yamna phaba phone amani haine adu gi mayek sengna khangjanibagi khangjabane ahanbada chongba sarang thembu aina ningol chakobuna lakpada amadi miyeng tabiriba mayam punamuk pusu ningol chakoba amsung Diwali gi yai pamangol bijari loinana masigi comment asing kutong saba lojaraga aina haijaning libasudi chongba sarang themgi comment asisu video asi number loithaba matungda amuk lakpada maram oirga aina ngasig video asida hawkat chaningbagi lokhatchabane aduna yeng tabiriba mayam punamang asuwang hangwiringba leiba taragasu Saturday numit fawgi mamangda comment tobiraknabagi namakta madugi namakta su nolokchari loinana iPhone 13 amasung hairiba Samsung gi Ultra gi phone sing asi Galaxy Ultra 1222 Ultra hairiba chingdasing asi premium flagship level leiba phone sing ngakta oibana hairiba phone sing asi loinamak changdamnaba yaba haiba tare comparison tawba yaba performance ki matangda camera gi matangda su afaba phone sing ngaktani amasung changdamnaba tidokna problem leiroi amadi khenaba uba phangloi haina adongi comment asi ki paupum su pijari masini ngasigi mayam na hangbirakkiba wahangsing amadi birakpa comment sing video asida comment to birakkiba amadi ngasigi video asibu miyeng tabiriba mayam punamak pusu ai maike digi haina ngalitan pugumal khang chari loinana tungda su adom na mobile phone sing matangda technology ka mari leina ba khangbining wahangsing leiba taragasu asigi video gi comment section da sung soi dan ibiram mayam na ibirakpa wahangsing amadi bibirakpa suggestion sing loinana anoba video ama pudun laksagi ngasigi oni di video si matang asida lo sinjari tungda anoba video amada amuk thengnarasi matam adu fawiramakdi mayam punamak digi kaina bagi athang Misery.